Manipur ki housing oiriba fiba masida Indigenous ki issue puthokuna yetnariba si matang chade thawong asi laibak thugainaba silakpani haina hanagi UNLF ke chairman Meghen na Sombung Community Hall da pangthokiba ningol chakobagi thoramda phungdokre Kundrakpam Kendra Tengbang Lup na sinduna pangthokiba thoramadda Sombung amadi Sajiwa Relief Camp ta leiriba IDP Ningol Singh bu chakobagi loinana Khudolpot Singh tamki Thoramadda Tengbang Lobasina Kundrakpam Kendra dagi Tawaina Ponthapi Kraba Athoba Taragi Leihoriba Imung Manungda Piduna Lakpa Thagi Pension Mangarak Suba Oina Kusinaki Thoramduga Mari Lainana Meghen na Makataradun Hai Kukina Horakliba Irang asi Makoigi Tungda Kanalay Haibasi Ekoi Loina Kangnarabani Tokliba Irang asi Lisang Sitna Chatakhigadaba Mawongi Irangni Fibamasi Tengnage Hairabadi Ekoi Punna Hotnamina Gadabani Punsinbagi mahutta amaga kaibung tanana ba hotnarakpa si laibak thibani irang asi thengnaba khak natana IDP sing mayumda hanjal hannaba hotna kadabani haiki Isa yung bawa tunggu lekan di mengam bawa mayang IDP nak kami mayang lanjin mayang segera masih polisi dari Jadi kalau main siam dari situ tunggu lekta apa yang panggil saya ngasih saya ini makai surat betul ya. Macam tahu saya kira semua ini itu dia saya acuh wahang ni. Ada masih malu itu thudang di lengah itu thudang ni. Lengah itu thudang itu dah masih jen jong iba acuh ramai boy berarti mayam enjoy mayam lady masih jen jong iba sini. Maju ni awak pemain awak main kepada saya kakak dia pemain pengambil.